Kuki Liberation Army Ladkholon KLA gi makedigi phongdorakpu wafhum khrada Prime Minister lakpasi welcome tawde heba wafhum yono wafhum kya phongdorakli Prime Minister Narendra Modi ne September 13 da lakani haidibasi Kuki miyoi kya thawai mangkhraba amasum 1993 da NSCN gi atrocity da simina kya nangkhibagi saina kon hausupo koktana leidi haujuk sathariba ethnic violence step miyoi kya masiri masiguma Kuki zo praja kya awana tariba matamasida PM Narendra Modi lakani hairibasi welcome tawde heba wafham yauna wafham kya phongdorakli Aron ba camera sizinaduna video namlubaki wathok lebas gi konung nirdiri da leiba Kishangarh leibi weekly bazar pot leiba saluba awang nong poklamdam gi nupi amara atopa miyoi khrana aron ba camera sizinaduna lona video namlambagi dama police to hogakhri thaudo da mamang thagi kunthra da thokibani victim oiribi nupi asina ma ki mamanabasing loina kaithel sida pot leiba sakhi khong satlingai da ma ki khong ani gi karakta kari gumba posa ama sanglakpagi songpangki Magna Makadi Yankatuna Kongani character make lighter man pusa ama oram ki Posa adu magna passion duna thamki amadi port adu thajilkpa bamiyoi singaduna port adu pithona pairake adu posa adu pithoktuna maki ka phawo puraktuna yengduna port adu isam samba lighter ama oram ki muhutta aron ma camera yauba 30 GB ki tuan ba lona nupi sing video number ki footage sing yoram bathinaki thawdo asigi matangda angami frota Delhi amadi nupi ashigi police to FIR ma pandru kotki police su thagbo wasida siena sing phagatuna police custody de thamki hari nupi anga sing se tharakli ba ka hen ma thabuk thoram sing sibu Naga Student Unions Delhi na akan mong da yaning da phungtorak poroidana angami kroto Delhi na lauki ba thawdang adu union sina thagat phungdokli Wall of Remembrance ki ku sing leramdri Manipur haujuk thukli birang siga mari lenin sahi ani hen irang asida laikhidraba singbu ningsingnaba khudama moina Wall of Remembrance mamangna thamlakiba kurok thokri hiramasiga mari lenin joint student body chusam puna khuyek piduna thadorak pa chiror manhai Wall of Remembrance mamangna thamlakiba ku singadu GSB yabi yaudan natraga khangalamdin lathokre tabada thamoisu nongaitaba pholi hiramasiga mari lenin kana gomba ku lathokhiba singna ku singadu puraklaga hanagi mafam aduda amuhana thambiramu ugi ku singadu aikogi isel inaw sing isi isel sing laikhidabadu bu ningsingnabagi damaktani haujuk phawa aikogi miyoi sing laikhidabadu gi asumba wel phangdribana ku singadu mafam aduda lengdana thamba mathau tari hena JSB gi sirol duna smakha tari Manipur santi amasum mahausagi phibamda lehanana lepkani arambai tengol Manipur ki mafam punamakta santi lehenba amasum mahausagi phibamda lehanaba arambai tengol na matam leibikibikta lepli hari arambai tengol general headquarter ki control room operator ki Sirolamada Lup asina Ministry of Home Affairs amasum State Administration ki thawdang singda mapung phana mating pangduna tangdulai taba phibam ama lakhanana ba mangjil thana thabak tawduna lakli state asida tungkoi santi amasum order lehanabagi panamda paikhalakpa thabak kutima karigumba singnaba mata leitana mating pangduna lakli hari khwaidigi nobo miyama suspension of operations through agreement sangdokpa si santi lehanana ba yamna maru eba khongtha amani haya lawi Myanmar ki sangsilakku illegal immigrants sing amasum refugees singna mapung oiba Kuki miyamgi oiriba phibamda yengluragadi agreement asina Indian constitution bu kadai phawba ikai khumna bu ulibagi habasi yamna khantaba matautai Kuki ayamba India ki legal framework singa susinadaba cultural backdrop amagaloina lakibane masum masida makoigi action singa masum India ki khunai da khalliba siga kariguma matamari leina handri hari central government housing lady be irangi phibam si lakshanana ba masum santi lehana honari se aduda se asida Kuki group kayana di government na lokhalliba thawrang singi mayok phong thabak tawri Kuki singna miyam da puthokliba wafam singa sidi government ki santi ki thawrang singbu yaning da bungaktani Mokoina government ki mayok da leblak pasina thajaba masum santi lehana ba thabak singda akai hele masiguma Kuki singi thawong sina maram oirga refugees singa sigi matakta hena kan be action amagi makhara thabak tawduna lamdam sigi aina sibu ikai khumdhan ba mathokta hairi hauju ori batang du leita da ba phiba masibu mayukna ba national register of citizens NRC gumba tasing mechanism ama mapung phana sathanduna illegal immigrants sing ma refugees sing musa khangdoktuna masagi maramda halal matangai phadri haina photokhi Laingakna lai ingkol eviction tawna bu hona raglabdi lai ingkol gi miam hubna mai thaduna sijagani mombi wangkhai assembly
constituency ki manung sana lay ingkol gi saruk sing High Court of Manipur gi complex sagan haina eviction tawna bo honarak liba si makhata na satharak labadi lay ingkol gi miyam hupna mai thadun sijagani athoba matamda order adu handuk piu haina ngasi Manipur gi governor da memorandum pishan bat lak ki singna phongdokre Sobam Mombi Kova, Laying Call Gikunzamana Fungdokibada, Laying Call Hadi Kunasi, Sai Humfurong Mamandigi, Leprosi Meditibi, Lina Yamnakan Narakpama, the Anaba Singaduga, Unava Power Kiba Matamaduda, Anaba Mayam Taidok to Nakunasi the Tangibani, Imung Manung Power Matamaduda, Sangalakidabani, Adugumba Awaba Pibam de Leraklaba Kunasibu, Eviction Taugani Hino Honarakpasi, Atoba Handok Trabadi, Kunza Sing Hupna Maitaduna Sijaganaki, Amaram the Kunzamana Fundorak for the Toklib Iranga Sina Maite Miam Kaya, Lanzena Duna Lading Exera Sida, Laying Call Mutatuna, Miams Lanzena Halakadra Habisingari. Isa isusing school halakwada yum lairam loidra khanbada isa isusing lepham sapham khangthri masida sunatana wangkhai AC ki manungda lairi bukuna sida bot thada biu haiduna lakliba candidate sing bot ka khraba matungdadi unage haba phau phangkhidri matamamada okram ibo bina palingi matamdadi ha hanna phau bu yengbiraktra bukuna sibu awaba kya mayuknaduna samga sagalakpada khara safare khana lairaklaba matamasida High Court of Manipur gi complex sagani haina eviction tawna order thulak pasi yaningdi Athuba matamno order handoktrabadi khunasigi miyam hupna mai thaduna sijagani haiki Shu sahi ama sangdokliba si India lengana Manipur gi ngamkhai kaina basinba lalongni kaduko Haukiba sahi English singani ga kunga mari ki February kunga mapanda suspension of operation sugi matam loikraba matung Bharat lenga amadi Kuki Militant group singa sugi matam sahi amaga matam amuk sangdokliba si Manipur khunda minari bakanglup masil nungsinadana bamadi Manipur gi ngamkhai kaina ba Bharat lenga na sinba lalongni haina Kaksing District United Clubs Organization kaduko gi General Secretary and Lucky Maitai na press thokpa chirolaman haidi Seola Sinahai, Manipur Kunda Minariba Naga, Maitei Pangal Singu Prukiasi, Kangluk Irang Kya Toganduna, Manipur Masiatana Tuarek Mutana Bokonavane, Manipur Praza Kutimaki Lifeline Oriva, National Highway Singda Su Militant Group Singna, Pongna Pasha Kaiba, Lutauba, Loina, Passenger Amadi Driver Singipunsi, Temsingna Kravani. Hariba National Highway Singdagi Su Militant Singna Pongna Pasha Kairibasi, Bharat Lenga Amadi Manipur Lenga Animagna, Khangna Yengduna Adumak Lakli Hadi. Masigi Matakta, Shugi Marumda Manipur Umang Wamang Sing Kya Koktuna, Paksana Popi Thanduna Haurak Libetungi Yumbi Oigadava, Naha Singbu, Patabani Sadrak Pizaduna, Sumzaraba Manipur Kunai Ema, Bharat Lengana Sataduna Lakli Hadi. Sirola Sinai, Sugi Matam Sangduklaba Manipur Tukliba, Iranga Silusil Layamadi, Free Movement Pangli Haina, Manipur Miam the Bharat Lengan Namtaki Lang Taklibasi, Handokadavani, Loinana, Bharat Lengana Manipur Miam ki right Matuna, third class citizen Amagi Takta, Nam Tabiriba, Si Manipur Amadi Bharat Lenga Anina, Manipur Miam Kudinda, Indian Constitution guarantee Tauriba, right sing, protection, privilege sing Amadi, protection Pangadavani Hadi. Kanglai Paki Mairagi editorial Thamzari, Manipur Miam ki Mihut Oidiva MLA Singi Ware Bara Lengana Kari Sulaitana Kali Habitakani, Ministry of Home Affairs, Manipur Government Amasu, Kokizau Group Singa, Hawkipping to Kaba Numitiki Wari Sanaraglava Matung, Ngang September Marida, Tripartite Su, Suspension of Operation Sain Taunaduna, Sahi Amasangoki Basi Manipur Gimiam Gimihut Oidiva, MLA Singna, Su Handuna Baloki, whatever do Kari Sulaiti Hainatakni, Tawanga Manipur Gimiam Gi, Mihut Oidiva, MLA Singa Shibu, Center Langana Asukimatik Tawoidava, Yamna Lumna Laudava, Afaba Mari Lenadi Habu Tashing the Singna Talakpagi Monga City, Yamna Ikaini, Masigi Maram Haibabu, Su Handonabagi Damakta, Mamangi Manipur Gilenga, Sasan Toki, BJP Gilenga, Cabinet Mipam Pangtokuna, Ware Blocky, Masigi Matunda, Assembly Mipam Lusu Amuk, MLA Sing Amatu and Yana Duna Su Handona Ware Blocky, Ashigoma Assembly Ware Badu Sentana. Thaduna Su Handona Bakan Kibiki Mayukta, Garang Sahi Ama Amuk Sangdora Kibashi Bharat Lengana, Manipur Miam Gi Mihut Oidiba MLA Singbu, Kari Sulaitana Kali Habda Habatakpani, Toina Laloidra Kali, Aduga Bharat Lengana Laurak Liba Pirebasi Yanindi, Makatana Sus Nabi Yaro Haiduna Karigi Damak, Manipur Miam Gi Mihut Oidiba, MLA Sing Tumina Lashilibano Habisi, Lebak Miam Gi Wahang Oidibani. Oiriba people machine attack with the Bharat Sarkana Pekalako Tabak Torom Kudimak, Manipur gi interest Soklabasu, to mini hectamak Lashinduna, Mapuna Habi illi have to tak Oigani Habi. So was the English Singaniga Mangaki August Amada, Ihan Han Army Amadi, KNA EU
UPF ka tawna khibani masigi matung amuk English ngani ga nipan gi August kun gani thoda Government of India Government of Manipur amadi KNON UPF ka nakal ahungi tripartite agreement oina tawna khibani matam gi oina su sangdok tuna lakhibani adobe English ngani ga kun ga mari gi February kun ga mapan sugi matam loibadagi sahi ama makhai amuk sangdok tuna lakhibani asumna su sangdok tanaba matam adu gi Manipur lengan lokhiba firep singadu thaba oina onthok pangamdana lakhi masigi maramdi barat lengana Manipur lengana su handongna ba paikhalak thabak singasi thagwa sadana kari sulaitana khanbadagi ni haibisini la loidra haina khali aduga su sanariba kuki lahalup singasina sugi ground rule thugairaga terrorist ki thawang kya leptana sathari masigi asyang mamara Manipur thokliba sahi ani helaklaba kangrup ani gi lana sida su sanariba kuki lahalup singna ifong phongna terrorist ki thabak thawang sathaduna yum kai mai thaba miat mi pungi thabak kya sathai habisi miyamna lauduna laklabani miyamgi asyang khulawasi Manipur lengana tabidana thabak oina pangthoktana makhogi mathakta karigumba thaba amata lakhotana lerakhibani masidana tana su sanariba kuki lahulup singi kedar singamadi asoba phampai bisingi manung Myanmar gi sanglak illegal immigrant kya yawra habisu khudam sangnam puthokna takhrabani adubo punama asi bara lengana asum aran thidokna su sanariba kuki militant singna terrorism gi thabak sa tharaglabasu ain goeba thaba amata lakhotana lerakhibani habiyai yamna ngaklibadi Manipur gi miyam gi mihur oiriba MLA sing amat oina punsinduna su handokna bu warep assembly da lauduna barat lengak thakraba phawbada masigi ona tainabada su sahi ama sangdorak pa habisina Manipur ga barat lengak lainariba mari asi karamba karino loinana Manipur miyam gi mihur oiriba MLA singna amat oina laukhibu warep phawba barat lengana thoksa dabase ekoi gi miyam gi mihur oiriba MLA singna asum laithokpari sumroi su makhatana sangdokpu yaro habi asum khongjang sanction pham thoi heba kanglei pa ki maira editorial miyam ni special content moina miyam da thamjari ado tentana sumna miyam da thamjaramge hauzikoina di miyam paw matang sa lusinjarge masu makhata ba no update miyam pun ngai mina saina channel sigi mekeri gi mang pham da makhata na thamjari makhata ba no update miyam pun ngai mina si